Pakistan Jammu District ki RS Pura Sector da chatharakkhiba attack amada shokpadagi laikannaba ngamdana Leikhidraba Manipur dagi BSF ki Constable Deepak Chingakham ki Yairipok Yambem Mathak Leikai da leiba yumda Hanagi Chief Minister Nongthombam Biren Chattuna Imung meeoi singa Unakhre khongchat aduda Hanagi Chief Minister Nongthombam Biren Leikhidraba ki imung manungna thengna horiba awabada sarkyakhi khongchat aduga mari leinana Hanagi Chief Minister Nongthombam Biren social media da thagalakpa post amada mahakna hai Leikhidraba Deepak Chingakham gi mathawna maringjel amadi mahaki kathokpagi thawna adu awang bathakta ikai khumnabaga loinana ngamdana ningsingduna lehoragani mahaki thawai mirelna mapugi nakta ingna chikna potharuba oirasanu hainasu Hanagi Chief Minister Nongthombam Biren makhatana phongdorakli khongchat aduda Andro AC gi MLA Thongnongjam Syam Kumar amadi BJP Manipur Pradesh ki General Secretary K Sarat Kumar su sarukyakhi